Nang ngaiko mafam aduda lepu nangna hekselge tawrabadi nangbu aina utponaba mai thagani maiba adu ubada sawaba Bhoot nupi aduna hairami ai thabakta ai to pirakanu ai nang musathokura Radha karino nang tawidubo nang Bhoot kumaina olivano ai ngonda radha korakanu ai radha natte nang ninsingibra Pul amada Radha kaubi nupi amaga thoiba kauba nupa amaga matai manau ama leirami makhoi matai manau anina hingnabagidamakta migi labukta thabak surami nongmadi lambida matai manau anina thabak suba loiraga halakpada Radhana hanaga manadaba mawongda mapuroibada hairakami aibu mafam asida thamammo aduga nang yumda satkro karino Radha nangna haridubo aina harise achumbani nang yumda satkro Radha nangbu kari tawragemi thoibana singnaraduna mahaki nupida yengbada mahaki nupi adu laigi thadoklamba posaida nyetuna leiramba urami madudagi mana magi nupida phattaba lai change khangami aduga mahakna khangjaba mantra khara solami masigi matungda mahaki nupi gyan laami Radha nang karisu tawdraba natro aibu kari tawrage karisu nateda karisu tawde aina ubada nasado yamna sokthaba male yumda hallaga na finaro hongdoklaga phajana potharo lao matai manau anina mayumda halaklaba matungda numidangi chak chaminanaba tawrami Radha aina khanbada nang nasado yamna waba male aduna hayengdagidi thabak leptho'o chakse jatho'o aduga tummo ai chaningdre nang oina chatho'oda chak chaningdebu kaigino nangbu kari tawragemi ai isase kainom itau tawi ai tumurage adudagidi Radhana tumba sangkhirami thoibasu chak chaba loiraba matungda tumba sangkhirami adubu hoibana tumkhaba matung ahingi pung 12 tarpa matamda Radhana famungdagi hagotlaga akiba sakphawga loinana thong hangdoktuna mapanda thokhirami aduga mapanda leyiba moigi hui adubu hatoaga hingna charami madu loraba matungda imungda amuk changaktuna tumkhirami mathangi ayukta Radha nang ngasidagi thabak suba yauranu yumda adum potharaga leiro nasada yam sokthana ureba nangna thabak suraga aina pothaduna leithokpadi ai ngammoi ai sulake nang yumda leina su thabak suba yaina adudi ai yumda mayana chanaba chinjak saraga oina yolage nangna haidudi yamna phaba thabaknine adudi ai ngasidagi oina haurage yabra nangna apamdumak tawro adudi ai thabak amu satlukhige wahaising asi haramlaba matungda hoiba thabak suba satkhirami hoibana he satkibdagi Radhagi sakpham khahong khirami amadi mana chanaba thaknaba yonaba hangba satpagi namada magi masinjak chanaba su thirami mana asum lakpada ngangbi kaubi nupi amaga thengnarami Radha nang ngasidi thabak suba satrabro satre ai ngasidagi anauba thabak amang oina haurage tawbane kari anauba thabak none aise mayamna chanaba thaknaba polam oina yumda thongaga yonba chatlani kanagumana aige polamsing ase pama yaurabadi aina thingani ahauba phong sabo oina mayumda thindoine nangna haidudi yamna phaba thabaknine aikhoi leikaida angang apikpa chenba nupi ahum leye moido angang apikpa chenbaga chanaba thaknaba thongbada awaba amadi oiramani aduna moigi manakta chatlaga amukta hanguso ai leifamsu makhoigi takpige asumna ngangbina nupi ahum dugi leifam takpirami Radha su ngangbina takpagi matung inna ahanbada kapita kaubi nupi amagi mayumda changaaga hangaami onthokna nungsikreda nangi angangsidi adombu kanano aigi ming Radha kawe thangnaba lekai asidagini ai sana thaknaba
ꯄꯣꯠꯂꯝꯁꯤꯡ ꯌꯨꯝꯗ ꯊꯣꯡꯂꯒ ꯌꯨꯝꯗ ꯆꯠꯂꯒ ꯊꯤꯟꯕꯒꯤ ꯊꯕꯛ ꯇꯧꯒꯦ ꯇꯧꯕꯅꯤ. ꯉꯥꯡꯕꯤꯅ ꯇꯥꯛꯄꯗꯒꯤ ꯅꯣꯏꯗ ꯂꯥꯛꯄꯅꯤ. ꯅꯪꯗꯤ ꯑꯉꯥꯡ ꯑꯅꯧꯕꯁꯨ ꯆꯦꯟꯕꯅꯤ나 ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯗꯔꯀꯥꯔ ꯑꯣꯏꯔꯝꯒꯅꯤꯅ ꯍꯪꯕ ꯂꯥꯛꯏꯅꯦ. ꯑꯩ ꯑꯃꯨꯛꯇ ꯈꯜꯂꯛꯈꯤꯒꯦ ꯑꯗꯨꯒ ꯍꯥꯏꯔꯛꯀꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯀꯕꯤꯇꯥꯗꯨ ꯃꯆꯥ ꯄꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯔꯥꯙꯥꯁꯨ ꯀꯕꯤꯇꯥꯅ ꯆꯪꯈꯤꯕ ꯑꯗꯨ ꯃꯃꯤꯠ ꯉꯥꯛꯁꯪ ꯉꯥꯡꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯔꯥꯙꯥꯅ ꯖꯌꯥ ꯀꯧꯕꯤ ꯑꯅꯤꯁꯨꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯝꯃꯤ. ꯖꯌꯥ ꯃꯄꯥꯟꯗ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨ ꯍꯤꯞꯍꯜꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯔꯥꯙꯥꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯖꯌꯥ, ꯅꯪ ꯑꯣꯏꯔꯦ. ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ? ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯌꯦ. ꯏꯆꯦꯗꯤ ꯀꯝꯗꯧꯔꯤꯒꯦ? ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ. ꯅꯪꯗꯤ ꯅꯆꯥ ꯃꯁꯛ ꯐꯖꯕ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯄꯣꯛꯑꯝꯃꯦꯅ. ꯏꯆꯦꯅ ꯄꯪꯊꯥ ꯍꯦꯛ ꯊꯥꯒꯠꯄꯤꯔꯦ. ꯑꯗꯣ ꯏꯆꯦꯅ ꯂꯥꯛꯄꯒꯤ ꯃꯔꯝꯕꯨ ꯀꯔꯤꯅꯣ? ꯑꯩꯗꯣ ꯆꯥꯅꯕ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯨꯝꯗ ꯊꯤꯟꯕꯒꯤ ꯊꯕꯛ ꯑꯃ ꯍꯧꯔꯒꯦꯅ ꯇꯧꯕꯅꯦ. ꯃꯗꯨꯗ ꯅꯪꯗꯤ ꯑꯉꯥꯡ ꯆꯦꯟꯕꯅꯤꯅ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪꯗꯤ ꯄꯥꯝꯒꯅꯦꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯍꯪꯉꯤꯕꯅꯦ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯣ ꯅꯪꯒꯤ ꯅꯥꯛꯇ ꯊꯣꯡꯉꯒ ꯊꯤꯜꯂꯛꯀꯦ. ꯏꯆꯦ, ꯉꯁꯤꯗꯒꯤ ꯈꯔ ꯊꯤꯟꯕꯤꯔꯛꯑꯣ. ꯑꯩꯗோ ꯆꯥꯛ ꯊꯣꯡꯕꯗꯣ ꯈꯔ ꯐꯔꯛ ꯇꯥꯒꯗꯧꯔꯤ. ꯑꯉꯥꯡ ꯑꯁꯤ ꯍꯣꯠꯅꯔꯤꯉꯩꯗ ꯌꯨꯝꯒꯤ ꯃꯤꯁꯨ ꯊꯕꯛ ꯂꯣꯏꯅ ꯆꯠꯈ꯭ರೆ. ꯑꯩ ꯏꯊꯟꯇ ꯉꯥꯏꯍꯧꯔꯦ. ꯑꯗꯨꯅ ꯊꯣꯡꯕꯤꯅꯕꯁꯨ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ. ꯖꯌꯥꯅ ꯔꯥꯙꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗꯒꯤ ꯑꯃꯨꯛ ꯍꯪꯉꯛꯑꯝꯃꯤ. ꯏꯆꯦ, ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯑꯉꯥꯡꯁꯤꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯅꯪꯒꯤ ꯑꯉꯥꯡꯁꯦ ꯅꯨꯡꯁꯤꯃꯟꯕꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤꯅꯤꯅꯦ. ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯗꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯔꯥꯙꯥꯅ ꯑꯃꯨꯛ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ. ꯃꯥꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯉꯥꯡꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯔꯥꯙꯥꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯏꯕꯦꯝꯃ, ꯅꯪꯒꯤ ꯑꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯔꯛꯎ. ꯃꯥꯅ ꯀꯞꯂꯤꯕꯗꯣ ꯑꯩ ꯐꯍꯟꯒꯦ. ꯁꯦ ꯏꯆꯦ, ꯉꯁꯥꯏꯗꯒꯤ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ. ꯊꯦꯝꯕꯁꯨ ꯌꯥꯗꯦ. ꯏꯆꯦꯅ ꯄꯝꯂꯀꯥꯟꯗ ꯐꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯣ. ꯔꯥꯙꯥꯅ ꯑꯉꯥꯡ ꯑꯗꯨ ꯍꯦꯛ ꯄꯝꯕꯒ ꯀꯞꯄ ꯐꯈꯤꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯏꯆꯦꯒꯤ ꯈꯨꯠꯁꯤꯗꯤ ꯁꯛꯇꯤ ꯆꯦꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ. ꯏꯆꯦꯅ ꯍꯦꯛ ꯄꯝꯈꯤꯕꯗꯒꯤ ꯑꯉꯥꯡꯁꯦ ꯀꯞꯄꯒ ꯂꯣꯏꯅ ꯐꯈ꯭ꯔꯦ. ꯏꯆꯦ, ꯑꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯛꯑꯣ. ꯑꯗꯣ ꯏꯆꯦꯅ ꯂꯥꯛꯄꯒꯤ ꯃꯔꯝꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯗꯒꯤꯗꯤ ꯔꯥꯙꯥꯅ ꯃꯃꯥꯡꯗ ꯃꯥꯅ ꯅꯨꯄꯤ ꯑꯅꯤꯗ ꯍꯥꯏꯔꯝꯕꯒꯨم ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯃꯥꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯨ ꯍꯥꯏꯔꯛꯑꯝꯃꯤ. ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ. ꯏꯆꯦꯗꯤ ꯇꯟꯕꯨ ꯌꯥꯝ ꯆꯥꯟꯅꯅ ꯂꯥꯛꯏꯅꯦ. ꯑꯩꯁꯨ ꯄꯥꯝꯂꯕꯅꯦ. ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯅ ꯑꯩꯗꯤ ꯊꯤꯒꯦꯕꯨ ꯈꯜꯂꯤꯕꯅꯤ. ꯌꯥꯝ ꯐꯔꯦ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯒꯤ ꯑꯗꯨꯝ ꯊꯤꯟꯕꯤꯔꯛꯑꯣ. ꯍꯣꯏ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯅꯪꯒꯤ ꯆꯥꯅꯕ ꯊꯛꯅꯕꯁꯤꯡ ꯑꯗꯣ ꯑꯩ ꯊꯤꯜꯂꯛꯑꯒꯦ. ꯑꯁꯨꯝꯅ ꯔꯥꯙꯥ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ. ꯃꯄꯨꯔꯣꯏꯕꯁꯨ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯌꯧꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ. ꯔꯥꯙꯥ, ꯅꯪꯒꯤ ꯊꯕꯛꯇꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯑꯩꯗꯤ ꯑꯍꯧꯕ ꯅꯨꯃꯤꯠꯁꯤда ꯗꯥꯎ ꯌꯥꯝꯅ ꯌꯥꯏ. ꯊꯪꯅꯕ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯍꯨꯝꯅ ꯃꯥꯒꯤ ꯆꯥꯅꯕ ꯊꯛꯅꯕꯁꯤꯡ ꯑꯗꯣ ꯊꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯌꯦ. ꯑꯗꯨꯗꯤ ꯄꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯅꯦ. ꯑꯁꯨꯝꯅ ꯔꯥꯙꯥꯅ ꯆꯥꯅꯕ ꯊꯛꯅꯕ ꯊꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯇꯨꯝꯃꯝꯃꯤ. ꯑꯗꯨꯕꯨ ꯄꯨꯡ 12 ꯍꯦꯛ ꯇꯥꯕꯒ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯑꯀꯤꯕ ꯁꯛꯐꯝ ꯑꯃ ꯑꯣꯟꯗꯨꯅ ꯊꯣꯛꯑꯝꯃꯤ. ꯃꯥꯅ ꯑꯀꯤꯕ ꯚꯨꯠ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯐꯝ ꯑꯣꯜꯂꯗꯨꯅ ꯊꯪꯅꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ. ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯀꯕꯤꯇꯥꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯀꯕꯤꯇꯥꯒꯤ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨ ꯍꯨꯔꯥꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯖꯌꯥꯒꯤ ꯃꯆꯥꯁꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗꯨꯒꯤ ꯃꯆꯥꯁꯨ ꯚꯨꯠ ꯑꯣꯜꯂꯕꯤ ꯔꯥꯙꯥꯅ ꯍꯨꯔꯥꯜꯂꯝꯃꯤ. ꯑꯗꯨꯒ ꯚꯨꯠ ꯑꯣꯜꯂꯕꯤ ꯔꯥꯙꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯉꯁꯤ ꯑꯍꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯉꯥꯡ 3 ꯐꯪꯂꯕ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ. ꯍꯧꯖꯤꯛꯇꯤ
angang mapal amaga thiraga angang 19 punna bali tawrabadi aigi sakti asugi matik hengalagani. Asumna nongalakpa matamdadi nupi ahum aduna masasing adu yengubada leiramdabadagi koithi thirami. Adubu makhoi ahum makhoi masasing adu thibada makhoi ahum thengnarami. Aigi isado ngarang ahing leiramdre aiga tuminabani aigi sune aigi isabu thiba lakibani aigi isa su leiramdre aigi sune aigi isado aina hagutpada leiramdre aikogi khulla sida angang huranba geng khupu ama leiraba zatla natraga phattaba laiga leiraba zatlane amukta munna khanasi ngarang noigi yumda kari singna ningai oiba thabak sing thengnabage ngarangdo radha gobi nupi amana sanaba thaknaba posai sing thinba lakena hangba laambanine adu nattana ataidi karisu leitamalada aduga isada mana yamna munna su yengamine aigi yumda su laame mado aigi angang su yamna munna yengame isi hoina haiba dugumna aigi yumda su mahak laami aduga aigi isada munna yengami adudi radha nattana aikoigi isa huranbinaba mi leite lao mage mayumda satlusi. Asumna nupi ahum adu radhage mayumda laami. Noi ahum di aigi inakta laibo ore lao imungda sangsai yani iche akhoi sangaroige aikoigi angangsingdo leiramdre aduna iseda angangsing ado ubra na amukta hangwala ibane udeda kari tawrage angangsingdo ahingda loina mangkhrene asengbagi iche angangsingdo leifam khangdabrane ine aina haribase asengbani ai angangsingdoge leifam khangde fare adudi aikhoi ahum maibagi manangta chattuna hangnurasi asumna maiba adugi manangta chattuna masasingi leifam hangjarami oza maiba aikhoi mating amukta pangbiyu aikhoi isasingdo ahingda mangkhre isasingdo amuda thibiyu isasingdo udrabadi aikhoi soidna sirani. Ai noigi awabado khangi aina soidana angangsing adugi leifam thigani adudagidi maiba aduna lai khurumlaga yengami maduda mana Bhoot nupi aduna angangsing adu pukhiba adu urami noigi angangsing ado Bhoot nupi amana pukhre aina horen pung baroda Bhoot nupi adugi manangta chattuna angangsing adubu soidana kangani asumna numit adugi pung baro tarakpa adwaida hanagumna radhasu puk hagotuna mapanda thokhirami adubu ngasidi thoibasu mikap thoktuna radhagi matau adu urami thoibana radhagi matungda tumina inara ami khongduna leramba hui ama radha ubada tumina leikhirami asumna radhana angang apikpa leiba imung amadagi angang ama tumina huralaga puthoami thoibasu radhabu tumina yengami asumna radhana angang adu puduna lakpa aduda lambida maiba adusu thatna legami nang ngaikho mafam aduda lepu nang hekselge tawrabadi nangbu aina upona mai thagani maiba adu ubada sawraba Bhoot nupi aduna haira ami ai thabakta ai ka pirakanu ai nang musathokura radha kari nang tawidubo nang Bhoot kumaina olibano ai ngonda radha korakanu ai radha natte nang ningsingibra nongma radha na lagi kosaida mathiba numito numit adugagi ai radha oidrabani ai radhabu amukta thadokpirako aduna tau haiba khudimak ai taujage nangi radhabu kaninglabadi angang mapan puraktuna aingonda piyu angang 19 tuna bali tawrabadi ai sakti yana chenbi
ꯕꯨꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯑꯉꯥꯡ 19 ꯑꯗꯨ ꯅꯪꯉꯣꯟꯗ ꯀꯠꯂꯒ ꯁꯛꯇꯤ ꯂꯩꯕ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯑꯣꯏꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯋꯥꯏꯗꯨꯅꯗꯤ ꯁꯥꯟꯇꯤ ꯐꯪꯉꯣꯏ꯫ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯒꯤ ꯑꯇꯃꯥꯅ ꯁꯥꯟꯇꯤ ꯐꯪꯒꯗꯕ ꯅꯠꯇꯦ꯫ ꯑꯩ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯄꯣꯂꯣꯏꯕꯤꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏꯅ ꯁꯥꯟꯇꯤ ꯐꯪꯍꯜꯂꯒꯦ꯫ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯩꯉꯣꯟꯗ ꯇꯥꯛꯎ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕ꯭ꯔꯥ? ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯁꯣꯏꯗꯅ ꯅꯪꯅ ꯄꯥꯡꯊꯣꯛꯀꯗ꯭ꯔꯥ? ꯍꯣꯏ, ꯑꯁꯦꯡꯕꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯊꯥꯖꯧ꯫ ꯅꯪꯒꯤ ꯅꯃꯥꯡꯗ ꯍꯧꯔꯤꯕ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯒ ꯊꯣꯏꯕꯒꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯂꯣꯏꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯔꯥꯙꯥꯁꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥ ꯃꯄꯥꯗ ꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯡꯒꯪ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫